ECONETWORK MANIPUR mission Green and Clean gi manung chana ngasisu nefumathoi SUBA OINA SIJINABA LOIRABA plastic POTLAM sing AMUK HANNA KANABA HIRAMDA ONTHOKNABA KANABA HIRAMDA ONTHOKNABA recycle AMADI reuse HAIBA WAKHALLONDA HEIROK TONGANBA MAPHAM SINGDA LEIRIBA self help group SSG AMADI ECONETWORK MANIPUR gi THOUMEE SINGNA KHOMGATLAKPA kilogram lisangama Henbagi plastic waste Ashok traders da Khutsilnaduna Sel Onthokhre malemgi OINA thengnariba climate change ki jaitheng asi lamdam asida su thengnariba asi kharada OIRABA su koknaba isa isana environment kanbada pollution hanta hanbada luba nanba lamdam ama ohenbada thodang lorasi amot akai sing sengdoklibani haiduna hekta mai thadokpa tawroisi loinina sizinariba pot sing mapung fana segregation tawraga mafam chana thamsi malemgi honglagliba climate change ki chaitheng asi hanta naba ekhoi puna hona minasi lenga ki mari lenaba department Manipur pollution control board mahut amadi directorate of environment and climate na chingba singna paikhaliba thabak thoram singda miyam hubna saruk yaminaduna environment kan minarasi haina sinthangamba laishram president ECONETWORK Manipur gi maikidigi miyam gi mafamda wafam singasi thamlakli luna nana leiba lamdam ama ohenaba hotnaba matamda ekhoi sinariba polam sing ase mafam chana chana thamba saithokta langthokta aduna kamsilhandaba mosalhandaba mathau tai adugi manung channa akhona nongmada sinariba polam singi manungda khwadagi hena sinariba plastic ki polam chijo amani ECONETWORK Manipur na plastic pollution handa nanaba environment kananaba loba nanba lamda mo ohenaba gi sangsilariba mission Green and Clean campaign gi manung channa bottle na chingba plastic ko ba sinaba lorba polam ching koi madu khusinabani Ashok traders na keji olaga khulliba miyoi singda ECONETWORK amadi HEIROK ki leiriba tonganba self help group ki maibel singda mane plastic bottle sing amadi atopa plastic ki polam sing ase lokhat pibani masina maram orakanda hojikte koina amoraka sula hendaba luna nana sula henba pollution thokadabagi handanba aduga environment kanbada ko puna mateng pangminarali hojik akoina malemgi na thengnaiba climate change ki chaitheng sina remdam Manipur da so masigi chaitheng ji chapchana hojikte koi phangle masidagi ngathokna honabada koi isa luna nana leiba ina sinaiba polam singje mai thadok panataba mapam chadana langthobu nataba langthoba mai thadok paduna madugi maiku manin tingra kanda sor honmada wahalle aduga mai thadok paduna lebak lehau tingiba amadi phumjingiba matamda maduna mo lebak lehau samu sola kanda miyoi batanatana malemda leiriba jiba panba mutkiba kayama su leire aduga hena munhanaba maram su oirakunina akoi kudima punsi sang hingnaba honaba na de yektana tinjang kajang dana lehnaba honaba matamda malemsida sokadaba thawse koi tawdanaba amadi kanaba pibe aba mongda luna nana leiba akona sinarba polam sing chaithokpi mohota mafam jana segregate ora thambiba thamliba poto amona kanaba hiramda sinaba environment kanbada mateng panghanba luba nanba mateng pangba amadi ekhona sinarba polam do amona ekhoida sel phanganbagi kanaba masu koi pira kanda plastic ki motion be aba polam sing putho kanda eco friendly oiba production putho kanda environment kanbada koi khuru mateng pangsi lenga ki leiriba Manipur pollution control board mawut directorate of environment and climate change ate department singna environment kananaba luba nanba lamda mo ohinanaba pollution handanaba paikaliba thobok thoram singda koi isa su isa gi thudang mani khalla kanda saruk yamina sai